Arabiadana Meecham kaya Asok Apan Nangkhre. Houthi Militant drone amasung missile captionduna Yemen gi Lanmi Yankainipan Hatkhre hairi. Yemen Lanmi gi mathakta Houthi Militant singna landakibasi leibak manungi lan mayuknaribana Yemen da chahi mari asida khwaidagi kiningai oiraba singi manungda ama oiri. Yemen da thokliba mishimina amadi hana shunaba asi yumthangnariba Saudi Arabia da su sandorakhre hairi. Houthi Militant singna Yemen gi Marif amasung Hadramaut province singda mathang Lanmi gi leifam singda landaduna Lanmi kayasu Asok Apan Nangkhre haina thajaningai oiba pawamana phongdorakhi. Komja lisingani kunithoi degi hauduna Houthi Militant singna Yemen gi Lanmi da kiningai oiraba landa kaya chathaduna lakli hairi. Yemen Lanmi gi mathakta chathakiba landa asiga mari leinana Houthi Militant gi wangangloi Yahasarina Saudi Arabia Houthi Militant singi mathakta landana Lanmi gi thorang lokhalakibada Yemen lengakna sogatpagi damak paukhum piba oina lengak ki Lanmi gi mathakta target tawduna landa kibani hairi. Houthi Militant singi landa asibu yaningdaba phongdoktuna Yemen gi Defense Ministry na Lanmi gi mathakta landa raktuna mishi mina kaya thokhaliba asigi paukhum chapchana pigani haiki. Yemen da thokliba hatna shunabagi thodok asi hena pakthok chawthorapaga loinana Saudi Arabia ge kha thangba Najran region da Houthi Militant singna ngamkhai lana landarapadagi Meecham taramathoi sokhi haina Saudi led coalition na phongdorakhre. Houthi Militant singna landarakiba aduda Saudi Arabia ge miyoi taret Egypt gi miyoi ama Yemen gi miyoi ama amasung Pakistan gi miyoi ama Asok Apan Nangkhre haina coalition gi wangangloi Major General Turki al-Malki na phongdorakhre. US amasung Israel na Iran gi mathakta landarakiba matam adudagi hauna Iran na sogatpa Houthi Militant singna Yemen gi Lanmi gi mathakta landabada natana yumlon nariba Saudi Arabia da landaba hokibani. Leibak ani asina Iran gi lan asida US da sogatli haibagi maral siraduna Houthi Militant singna landaba horakibani hairi.